This program is brought to you by Lamjingba Jewelry. Good quality is our priority. Kurumjari, Times of Manipur, Tom TV, The Morning Talk, Raising the Voice, me and Tabi Singbo, Taram Noxari. Nasi Fan the Pong River, Tongan Pau Sing the Karikaram Pau Singer, Muru Pau Sing, we have do, me am put the coming in Navigi, Tanzam, Tanglozagi. Nasi Fan the Pong River, Pau Sing Minunga, Huelan Pau Pau Seda, Manipur Police Kulai Tampamda Gifran Kiba, 9mm pistol, Lalo Sing the Pitok Lamday Hava, NI Gisipna, Pongo from Hanba, Lemaida, Han Pau in Fongley, Adu Makatarak Pau Singa, Manipur Miam interest so could him the compromise Toro Hava, Sip Minister and Bidian Yuafam, a quick Kotoro Fonge, a top box item Amadana, CM Zenemski, neurosurgery Wat Sangakre, private Wat Sanaba, Urok Yum Tamkre have Pau Sing Yauri, Adu Atopa Pau Singa, Siri Festival Manunda, a kind of a bus service Legani have a Pau Yauri, Adu Atopa Pau Amadana, Yetningai Oi Haiduna, Memorial Store Sing Lotok Kankre, Anglo, Cookie Wagi, Ning Nung, Lotok Yaroi, Haina Kung Sincre. Have a power adu ato pau amadana CBI na commando gi personnel mapani mathakta sa shi thangakre have a pau sing asina huelan pau pau segi ahan lamai da phongba maru pau sing oiri adu makha takba pau seda Asian Express da same na pradhan mantri ban Dhan Vikas Yojana Hogdokre, Anobo Yojana Asina, Tribal Singi Cell, Tungi Film, the Pagan Mangam Lagani have a Mr. Yuafam, Kotoga Fongi, Atopa Pau Amadana, Saukatpa Society de Muibabu Ikai Kumnabasi, Sin Pamanate, Masagi Tabakna, Masagi Makun Lepi Haba, CFNPD Minister Karam Shang Yuafam, Kotoga Fongi, Adu Atopa Pau Amadana, Ze Isina Babysna Misigi Mayok Kokiba, Tangmai Bangi Banna, Miyangi Pusida Sound, Akai Pikre have a Powson Asian Express Ki, Morio Pau Singwere, Adu Sangai Express Tana. Manipur gi interest sok ba yaroi haiba chief minister gi wafam kotoga aso oina fongi adu box item dana angang da gari thol lamba mama pa sing pharagani haiba pham amusu yauri adu atop nakal amadana jiri bamda gi tel chen ba hon si haiba ekhoi gi MP Dr. Ranjan gi wafam ekhoi kotoga fongi more lambi ban handokre haiba paw amusu yauri adu sana lebak paw chedana khul singda cookie singna yungleba memorial store Wayam Narakle, Anglo Manipur War Memorial Store Lotok Yaroi have a cookie in Pigi Wafam, Kotoga Fongi, Atopanakal Amadana. No school back day, Kanglon Sing Lok Tokre, no school back day, Toxil, school shuti, Oina, Loi the Bani have a power Mushiore. Aduga, Equi, Lamzing but times Tana. Zenimski neurosurgery, what hang dopolo in a private watch. Sana Uruk Yum Tamkre, Mapung Paba, Mapung Pana, Saukat Hanabi, the Apik Patabak Sindagi, Honga Tabak, Togodabani have a sip Minister Yuafam Kotawe, Adu Atopanakal Amaromdana, RN Rabina Naga, CEO Singer Unakre, Naga Singbu Tokai Tahandana, Warwashin, Prokadabani, Naga Ho, have a Pau Mayore, Adu Atopa Pau Sinda, Babysna Mishi, Sintalep, Lepi Kong Sincre, Lambi Tingbasing Tankakre, EPG May Takre have a Pau Yori, Adu Pau Budana. Chief Minister na Lusinguna Swasubexin Pang Tokre have Pau Yaure, Atopa Amadana Manipura, Geneva Convention Viral Tori Habagi Praman, Lay have a Unabaga so you walk from Kotoga Fongi. Pogna from Pau Sedana Manipugi intriguity the Kaiga the Bawa from the Karigumbahiram Amata the compromise Tori Chief Minister have a Chief Minister you are from Kotawe, Atopa Pauna. Note Iski when a quiet Sangba Railway Tarian Gitabak Sad Home Pulo Shilake, Jiribamagi Atopa State. Chatnabagi train athuba le henna honaragani haiba Dr. Ranjan Yuafam Kotawe aduga atoba pau singdana Nandoni gi PG mai thakre thangmai bam punmula sintha leptuna khongyong changsinkhre haiba pau ama yaure adu atoba pau amadana RN Ravina Church CSO singa wari sanagadori haiba pau sina pai pongna pham pau sigi han bala mai da phongwa pau sing oiri ireibak pau sedana Anglo Cookie War Memorial Store Lotok Yaroi haiduna nupi sina ngak senkre haiba pau sina han ba oire aduga makha tarko pau da Manipuri territorial integrity the compromise Tawai, war against drug law talk to the Tabak Paikatli, have a chip, Mr. Yuafam Kotawe, Adu Ato Pau Amadana, Zenims Hospital, Awang Takta Pukatna, what Nashi have a Pau Masu, a quick Kotawe, Adu Shilakpada, Naharol Todang Pau Sedana.
प्रधानमंत्री बंधन विकास योजना की थबक पाइखटनवा स्टेट पाइखटपना स्टेट की ट्राइबल सिंह इकोनॉमी की अहोंब सोदना लाकलगनी है मिनिस्टर की वाफम अखोई कोट तवी अतोप नाकल अमरोमदना एनएसए तादुना लेरम बंदी अमा जेंदगी थादोरकपदगी लंबी फैक्ट एनकाउंटर हाथखिब चेनब पर्सनल अहुम की मथक टायल चथब हौख्रे है पावना फोंगे अतोप पाव अमदना डॉक्टर एम बी रंजन लुचिंगना डिस्कनेक्शन ऊचा ठाख्रे चयूल नुमित निनी जिरी दिल ट्रेन सर्विस लेहनब होनसी है अखोई डॉक्टर रंजन की वाफम को तौर फोंगे असिगुम्लब अखोई इम्फाल फोंब तोान तोान पाउसेसिंग मरुब पाउसिंग खर खननबीदमक्त इकाई खुमनजरब इम्फाल फ्री प्रेस की एडिटर प्रदीप फंजौबम अखोई स्टूडियो लेंसिंग लेबिरे तामोबुसु अहमद ताराम नोक्सुरी तामो इम्फाल फोंगरीब पाउसेसिंग अखोई चिंगमैरोंग लेब क्लासिक गांधी पांथोखिब थोरम याब लाखिब चीफ मिनिस्टर एन बीरेन पामुसिन हंब वहांग कोट तौर अयाब पाव फोंने एन बीरेन फोंदोलंब वाफम से मनपुर की टेरिटोरियल इंटीग्रिटी मनपुर की वाफम अकायब वाफम सोप कंप्रोमाइज तौर है वाफम नाकल अखोई इडेंशियन आयम सुंबर सरकार अनी की चथरीब शांति की वारी वरोसिन पुरोक्नबगीदम होनबद अखोई नागालैंड की गवर्नर शांति की वारी इंटरलोकेटर आर एन रवीना अखोई मनपुर की तोान तोान अखोई नागा ट्राइब की NGO UN सिबोक यावना अखोई मिफम कौदु खनगी वाफम ले UN अखोई मनपुर UCM अखोई शांति वाईदुना मनपुर कहलप याबी खुदचाब क्या लेरे नुंगाइतब क्या लेरे सेक्शन से कह अपील तौर लेख्रेद वाफम पुनः सुपचल कमाय येंगे सिसे अखोइना उरुब नतमनिना जबजादे हायारो अखोइना केस तौदने तसेना कमाय तो करी तौरमदगी ने अखोइना स्पेकुलेट तौबदगी हेना तसेना हेक खंगम नतमनिना जबजाबे हायाद्रगसु ngसाइगे हाइनर म्यान हाइनरिबा चिंगननिगाय ओबा पोट याव लेरे हाइरगदि अखोइना खितंग चेक्सलो दाबा अदो हजि पोर्टल लाउथोरइसिना टेरिटोरियल इंटरगी का हेलो है पोसे टेरिटोरियल इंटरगी काइदना मनों से अखोई एडमिनिस्ट्रेशन से चेकअप तौरकद्रा है अकीब फोंदोंनरीको UCM अमको है मैम टेरिटोरियल काउंसिल का फॉर्म तौर स्टेट विदिन स्टेट होगा स्टेट गवर्नमेंट के मरी लेना हंदना अतोप एडमिनिस्ट्रेशन थमगदरा है अकीब फोंदोंनरी अखोई सूम येंबददी तसेना अदुमक्सु खल्ले तसेना अखोई समना हायरगा 6 शेड्यूल मखा लाए हायरने 6 शेड्यूल मखा लाको होरगदी अखोई याम कन दिखिंग लेब्राइन खले कई मोगी कस्टमरी लॉ सिंगी प्रैक्टिस तोान बजेट थम्बी है स्टेट बजेट की पुल हाँ स्टेट बजेट अचौब अखोई से अचौब इशू मैम अखोई लंबी सेम एजुकेशन सिगुम्बदि स्टेट पाइजरगा मैं कस्टमरी लॉ की तोान बजेट थम्बीबदि याम कन सोकदौदी मानदे अदुबु करिनो अखोइना नहीं हजी खनरी पोटना मोई अदी हेन पोट पामगदी ताली कामूसना अमाय अदुम हाइबमसले टेरिटोरियल काउंसिल लाकांसिद मणिपुर लाकांसिद नागालैंड कमदो होबा है पोसिसु नागालैंड सु याना की फोंदो रेसे साबा की बा हाइदारे यारो जो पोट हाइदारे मोइना केदबुदा उदा अनोबो कॉन्स्टिट्यूशन सेमगा नागालैंड है बिजले हंदना पुरब को कॉन्स्टिट्यूशन सेमरे नागालैंड हान लेजरबा सरकार लेरोय अदुगा अते देवहम सिंदना मणिपुर अरुणाचल प्रदेश टेरिटोरियल काउंसिल सेमगदी सोम लेखौदो सिंसिना डबल बेनिफिट फंगनी नागालैंड लेब कांगुना अदुग बेनिफिट फंगरोय का हैबगी अकीबज फोंदोन तबन ते सोमसु अदना हजिक नंगारांग आरएन रवि होगी मीटिंग के तोई का हैरिसु सोमसु नागाई फैक्शन ते एम लेदना अंडरग्राउंड फैक्शन में मोय में पुंजलगा तौसे है मैम याबगी कंसेंसस हम लौरगा solution से पोरक्सी हाई कांसिदा इनिशियल आइम खन यानी मोइना सोल रिप्रेजेंटेटिव विदोनी अतै मैम से मोइदि यावरगा मोइना अदुम चथबुदि आइ तोन तोन मैम तोरगदि पुंगाइ चाइ तोनी का हैवी मोन सो इनिशियल आइम की फोंदोरे फोंदोबुद खै थेना खरे प्रेस हाइ दारे को अदना याम कन्ना हेता एलाम और सुकांदे केम गरम दुसे अरुगा चिक्सलो दुसे यादि अनिमक्सी अखोई चिक कुपना येंगा यारो रिपोर्ट के लखो यारो हेदारे अरे यादव पोरगदि दम लुसन जकिनो कुइन थेनरबा गनो लाने हेदारे सिक्स लुसन जबदा लुसन जकिबदा खोइन सु हराव हुंदोय मैम लोना मन हराव हुंदोय अरुगा तौदबु असि लुसन गांसरा अखोई लेजरिबा हानगी मैम से सोंदना तौबियो तौतरगदि अखोई सोंदिसु इरांग हरगनि हेबिसमा मैसेन खंगोरगुम फाय
ꯇꯥꯃꯣꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯧꯅꯔꯤꯕ ꯖꯦꯅꯤꯝꯁꯇ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ NBAꯅ ꯑꯅꯧꯕ ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯑꯃ ꯍꯥꯡꯇꯣꯛꯄ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏ ꯋꯥꯔꯗ ꯑꯃ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯎꯔꯣꯛ ꯌꯨꯝ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯇꯣꯉꯥꯟꯕ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯊꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯐꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯕꯣꯜꯂꯤ ꯐꯣꯡꯗꯣꯛꯈꯤ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯁꯤꯒꯤꯁꯤ ꯍꯥꯟꯅꯗ ꯑꯩꯈꯣꯏꯁꯤ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯤ ꯄ꯭ꯂꯥꯟꯗ ꯁꯦꯝꯃꯒ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤꯁꯤꯗꯤ ꯒꯦꯞꯁꯤ ꯆꯥꯎꯅ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯑꯉꯥꯡ ꯐꯥꯕ ꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯔ ꯀꯥꯔ ꯊꯧꯕ ꯍꯥꯏꯁꯤ ꯃꯃꯥ ꯃꯄꯥ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯗꯣ ꯑꯣꯏꯗꯣꯔꯤꯅꯦ ꯀꯩꯁꯨ ꯀꯥꯔ ꯍꯥꯏꯁꯦ ꯂꯣꯏꯅ ꯄꯥꯏꯅ ꯊꯧꯅ ꯄꯣꯟꯗꯦ ꯑꯗ ꯃꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯍꯦꯟꯅ ꯅꯥꯊꯣꯛꯅꯕꯒꯤ ꯇꯧꯅ ꯀꯥꯟꯁꯤꯗ ꯂꯣ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯒꯤ ꯈꯨꯜꯂꯨ ꯂꯥꯏꯔꯒ ꯂꯥꯏꯔꯧ ꯑꯆꯧꯕ ꯑꯁꯥꯡꯒꯤ ꯃꯆꯥ ꯑꯣꯏꯌꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯍꯜꯂꯒꯗꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗꯧꯕ ꯑꯗ ꯈꯔꯗ ꯇꯧꯔ ꯈꯔ ꯇꯧꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯥꯛꯅꯕꯅꯤꯅ ꯍꯦꯛꯇ ꯌꯥꯗꯅ ꯇꯣꯛꯅꯈ꯭ꯔꯤ ꯃꯌꯥꯝꯁꯤꯅ ꯑꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯝꯃꯒ ꯀ꯭ꯔꯥꯏꯝꯗꯨ ꯃꯃꯥ ꯃꯄꯥꯗꯨ ꯀꯩꯅꯣ ꯇꯧꯔꯝꯃꯒꯗꯤ ꯍꯦꯛꯇ ꯍꯟꯗꯣꯛꯅꯔꯒ ꯌꯥꯁꯟꯅꯔꯒ ꯂꯣꯏꯁꯤꯟꯕꯒꯤ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯉꯝꯃꯒꯗꯤ ꯐꯩ ꯑꯗꯨꯕꯨ ꯌꯦꯡ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟꯒꯨꯝꯕ ꯑꯋꯦꯔꯅꯦꯁ ꯀꯦꯝꯄꯦꯟ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯆꯪꯉꯤ ꯑꯗꯨꯒ ꯑꯉꯥꯡꯅ ꯒꯥꯔꯤ ꯊꯧꯕ ꯅꯠꯇꯅ ꯑꯇꯩꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯚꯥꯏꯑꯣꯂꯦꯁꯟꯁꯤ ꯆꯥꯕ ꯑꯗ ꯑꯇꯩ ꯃꯌꯥꯝꯁꯤꯁꯨ ꯃꯣꯕꯥꯏꯜ ꯐꯣꯟ ꯇꯧꯔꯒ ꯒꯥꯔꯤ ꯊꯧꯕꯒꯨꯝꯕ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯊꯤꯡꯉꯒꯗꯤ ꯐꯅꯤ ꯑꯗꯨꯒ ꯄꯥꯔꯀꯤꯡꯁꯤꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯥꯏꯋꯦꯗ ꯄꯥꯔꯀꯤꯡ ꯇꯧꯁꯟꯕ ꯌꯥꯝ ꯆꯠꯅꯔꯤꯅ ꯑꯗꯨꯅ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇ꯭ꯔꯥꯐꯤꯛꯀꯨꯝꯕ ꯌꯦꯡꯀꯥꯟꯁꯤꯗꯗꯤ ꯍꯥꯟꯅꯗꯤ ꯁꯨꯝ ꯌꯥꯗꯅ ꯂꯩꯔꯕꯅꯤꯅ ꯌꯥꯝ ꯑꯍꯣꯕꯁꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯔꯀꯤꯡ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯅꯧꯕ ꯁꯣꯔꯣꯛ ꯃꯄꯥꯟ ꯁꯥꯔꯛꯄ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯤ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯄꯥꯔꯀꯤꯡ ꯂꯩꯍꯟꯗ ꯌꯥꯗꯦ ꯍꯥꯏꯅ ꯑꯃ ꯊꯝꯃꯒꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤ ꯊꯝꯐꯝꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯈꯥꯝꯖꯟꯕ ꯌꯥꯎꯔꯛꯑꯦ ꯑꯗꯩ ꯇꯧꯖꯅꯤꯡꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯥꯡꯍꯩ ꯌꯧꯗ꯭ꯔꯤ ꯈꯥꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯅꯤꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯌꯥꯝꯁꯤ ꯆꯠꯅꯕꯤꯁꯤ ꯀꯣꯛꯍꯟꯕ ꯈꯣꯡ ꯆꯠꯄ ꯈꯔ ꯇꯝꯕ ꯑꯗꯨꯒ ꯁꯥꯏꯀꯜ ꯊꯧꯕ ꯈꯔ ꯇꯝꯕ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯁꯤ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯅ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯃꯌꯥꯝꯁꯤꯗ ꯁꯣꯔꯣꯛ ꯃꯄꯥꯟ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯁꯤꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯄꯥꯔꯀꯤꯡ ꯁꯤ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯅ ꯊꯝꯗ ꯌꯥꯔꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅ ꯐꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯖꯕ ꯌꯥꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯍꯣꯇꯦꯜꯒꯨꯝꯕ ꯑꯩꯈꯣꯏ ꯂꯤꯡꯈꯠꯂꯛꯄ ꯇꯨꯏꯁꯟ ꯁꯦꯟꯇꯔꯒꯨꯝꯕ ꯂꯤꯡꯈꯠ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯌꯥꯝ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯂꯩꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯊꯣꯛꯏ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯦꯔꯤꯌꯥꯗꯁꯨ ꯃꯤꯁꯤ ꯀꯣꯃꯦꯠꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩ ꯃꯣꯏꯒꯤ ꯁꯨꯇꯤ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯕꯣꯂꯨꯝ ꯑꯗꯨꯝ ꯆꯥꯎꯕ ꯑꯣꯏꯍꯜꯂꯦꯕ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯗꯨꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯇꯥꯃꯣ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯕꯦꯕꯤꯁꯅꯥꯒꯤ ꯃꯤꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯂꯥꯡꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯣ ꯉꯔꯥꯡꯁꯨ JACꯅꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯑꯦꯖꯤꯕꯤꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯈ꯭ꯔꯦ JACꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯐꯥꯎꯕ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏ ꯕꯦꯕꯤꯁꯅꯥꯒꯤ ꯑꯆꯨꯝꯕ ꯂꯥꯂꯥꯡꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯤꯟꯊꯥ ꯂꯦꯞꯄ ꯑꯗꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯕ ꯂꯝꯕꯤꯐꯥꯎ ꯊꯤꯡꯖꯤꯟꯈꯤꯕ ꯄꯨꯂꯤꯁꯅ ꯇꯥꯟꯒꯥꯏꯈꯤꯕ ꯑꯗꯒꯤ ꯂꯟꯗꯣꯟꯒꯤ ꯏꯐꯤꯁꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯔꯀꯥꯔꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯦꯁꯁꯦ CBIꯗ ꯍꯦꯟ ꯑꯣꯚꯔ ꯇꯧꯕꯤꯌꯨ ꯁꯤꯟꯍꯟꯕꯤꯌꯨ ꯃꯣꯏ ꯊꯤꯒꯠꯍꯟꯕꯤꯌꯨ ꯑꯆꯨꯝꯕ ꯂꯥꯂꯥꯡꯁꯤꯡ ꯄꯨꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯅ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯕ ꯂꯩꯇ꯭ꯔꯤ ꯇꯥꯃꯣ ꯁꯤꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯀꯦꯁꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯁꯨ ꯑꯣꯏꯔꯦꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯧꯖꯤꯛ JACꯅꯕꯨꯗꯤ ꯀ꯭ꯔꯥꯏꯝꯅꯦ ꯍꯥꯠꯄꯅꯦ ꯍꯥꯏꯔꯤ ꯀꯥꯡꯕꯨ ꯑꯃꯅꯗꯤ ꯑꯃꯨꯛ ꯁꯨꯁꯥꯏꯠ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯀꯩꯅꯣꯁꯤ ꯄꯨꯊꯣꯛꯅꯔꯤꯗ ꯑꯗꯨꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯗꯤꯌꯥꯅ ꯇ꯭ꯔꯥꯏꯜ ꯇꯧꯕꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔ ꯂꯥꯜꯂꯤꯁꯦ ꯍꯥꯏꯕ ꯑꯃꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯀꯦꯁ ꯇꯧꯔꯒꯗꯤꯕ ꯖꯁꯃꯦꯟ ꯑꯃ ꯇꯧ ꯀꯥꯟꯁꯤꯗ ꯑꯔꯨꯕ ꯖꯁꯃꯦꯟ ꯇꯧ ꯀꯥꯟꯁꯤꯗ ꯖꯁ ꯃꯌꯥꯝꯁꯤ ꯈꯕꯔ ꯄꯥꯅꯧ ꯍꯥꯏꯅꯔꯤꯅꯦꯕ ꯇꯁꯦꯡꯅ ꯈꯕꯔ ꯄꯥꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯛꯀꯅꯤ ꯑꯗ ꯃꯥ ꯊꯣꯛꯄ ꯂꯪꯁꯤꯟꯅꯕꯗꯨꯗ ꯀꯣꯔꯠ ꯀꯦꯁ ꯃꯅꯨꯡꯗ ꯄꯨꯊꯣꯛꯅꯕ ꯑꯦꯕꯤꯗꯦꯟꯁꯁꯨ ꯉꯥꯛꯇꯅ ꯆꯠꯅꯁꯤ ꯀꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯑꯗꯨꯒꯤ ꯅꯣꯔꯝ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯆꯠꯅꯕꯁꯨ ꯐꯩ ꯀꯩꯅꯣꯗ ꯃꯔꯥꯟ ꯂꯩꯔꯝꯃꯒꯗꯤ ꯄꯅꯤꯁ ꯇꯧ ꯇꯥꯔꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯄꯅꯤꯁ ꯇꯧꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯈꯪꯉꯒꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯃꯌꯥꯝꯗꯨ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯑꯒ ꯃꯔꯥꯟ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯧꯅꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤ ꯀꯥꯡꯕꯨꯁꯨ ꯈꯤꯇꯪ ꯍꯟꯗꯣꯛꯑꯒ ꯑꯃꯨꯛꯇꯪ ꯂꯣꯏ ꯈꯪꯗꯣꯛꯈꯤꯁꯦꯅ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯗꯨꯒ ꯃꯔꯥꯟ ꯂꯩꯇꯦꯅ ꯂꯥꯎꯔꯤ ꯀꯥꯡꯕꯨꯗꯨꯁꯨ ꯑꯗꯨꯝ ꯃꯤꯗꯤꯌꯥꯗ ꯄꯪꯄꯪ ꯇꯧꯕ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯂꯣ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯐꯖꯅ ꯆꯠꯊꯍꯟꯕ ꯁꯤꯅ ꯍꯦꯟꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏ ꯃꯔꯥꯟ ꯂꯩꯔꯒ ꯊꯥꯗꯣꯛꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯃꯔꯥꯟ ꯂꯩꯇꯅ ꯁꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ
ꯑꯗ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯁꯤ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯗꯔꯝ ꯈꯟꯗꯕ ꯑꯗ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤ ꯊꯥꯖꯕ ꯊꯝꯃꯒ ꯑꯩꯈꯣꯏ ꯁꯣꯏꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯊꯥꯖꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩ ꯊꯥꯏꯅꯗꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯒꯗꯤ ꯍꯦꯛꯇ ꯅꯥꯟꯊꯣꯛꯏ ꯈꯣꯠꯇꯣꯛꯏ ꯍꯥꯏꯕꯁꯤ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯁꯤ ꯌꯥꯎꯔꯛꯏꯅꯤ ꯑꯗ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟ ꯃꯦꯀꯥꯅꯤꯖꯝꯁꯤꯗ ꯐꯦꯁꯁꯤ ꯊꯝꯅ ꯄꯕ꯭ꯂꯤꯛ ꯐꯦꯁꯁꯤ ꯂꯩꯔꯛꯇꯕꯒꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯂꯣꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯄꯥꯏꯁꯤꯜꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯟꯅꯔꯛꯏꯁꯤ ꯐꯥꯎꯕ ꯂꯣ ꯍꯥꯏꯕ ꯃꯦꯀꯥꯅꯤꯖꯝꯁꯤ ꯐꯖꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯍꯜꯂꯧꯗꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯁꯤꯅ ꯁꯤꯒꯤꯁꯨ ꯃꯔꯥꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯤ ꯁꯤꯗ ꯇꯥꯃꯣ ꯑꯗꯨ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯨꯅ ꯇꯥꯃꯣ ꯑꯩꯈꯣꯏ 1949ꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯈ꯭ꯔꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯑꯩꯈꯣꯏ ꯃꯔꯖꯔ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯣꯛꯇꯣꯕꯔ 15ꯁꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯁꯤ ꯚꯥꯔꯠꯇ ꯇꯤꯟꯈꯤꯕꯒꯤ ꯅꯨꯃꯤꯠꯅꯦꯅ ꯑꯩꯈꯣꯏ ꯂꯧꯅꯔꯤ ꯇꯥꯃꯣ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯔꯤꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯕ꯭ꯂꯦꯛ ꯗꯦꯅꯦꯅ ꯂꯥꯎꯊꯣꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯀꯧꯕ ꯂꯥꯜꯍꯧꯕ ꯂꯨꯞ ꯈꯔꯒꯤ ꯑꯗꯩ ꯄꯨꯡ 6ꯗꯒꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯁꯇ꯭ꯔꯥꯏꯛ ꯑꯃꯁꯨꯡ ꯕꯟꯁꯤꯡ ꯇꯧꯔꯤ ꯑꯗꯣ ꯃꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯅꯃꯤꯗ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯗꯤ ꯄꯤꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯄꯨꯔꯥ ꯈꯨꯗꯥꯛ ꯂꯥꯡꯁꯤꯟꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯅꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤ ꯌꯦꯡꯉꯒ ꯕꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯅꯔꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯀꯔꯤ ꯌꯦꯡꯕ ꯌꯥꯏ ꯁꯤꯒꯤꯁꯤ ꯏꯁꯨꯁꯦ ꯉꯁꯥꯏꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗ ꯁꯤꯒꯤꯁꯤ ꯀ꯭ꯂꯥರಿꯐꯤꯀꯦꯁꯟ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ ꯁꯝꯅ ꯍꯥꯏꯔꯒ ꯀश्मीꯔꯒꯤ ꯍꯥꯏꯔꯣ ꯀश्मीꯔꯒꯤ ꯃꯔꯖꯔ ꯇꯧ ꯀꯥꯟꯁꯤꯗ आर्टिकल 370 ꯊꯣꯛꯂꯛꯑꯒ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯗꯨꯅ ꯏꯔꯥꯡ ꯊꯣꯛꯏꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯇꯗꯤ ꯀꯔꯝꯕ ꯀꯥꯟꯅꯍꯧꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦꯕ ꯁꯨꯝ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯂꯩꯔꯦ ꯌꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯀꯔꯤ ꯀꯥꯟꯅꯍꯧꯔꯤꯒꯦ प्रजाꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯥꯟꯅꯍꯧꯔꯤगे ꯍꯥꯏ ꯀꯥꯟꯁꯤꯗ कश्मीर माइना आर्टिकल 370 मतुंगिना प्रोटेक्शन फंगी गायना कॉन्स्टिट्यूशन यावना थमहोरगदी कितंग से मर्जर एग्रीमेंट तो मैन अदु लेदि हायाबा हजि गेम्स ले जबि जदा नमफुर लोबो मोने हाय गासिदा येनिंगा इले होदोबा सी पोर्शन तौरसि अदुना हजिसु कॉन्फ्लिक्ट रेजोल्यूशन गी लाकासिदा मर्जर एग्रीमेंट से रिविजिट तौरगा अमुतंग हना टर्म्स अदु क्लियर एजेंसी हैवी पोर्ट हाइना बसे ओनरिना सी अमुतंग हना कुपनी हनों चंग ब्रांड खाली अदुगा साइगी बन दौबी खोलपे सिदी सिने काय सिदी यामे बन सिमा तो सुनते अदु अखोई बन सिदी अखोई हैबिट ओइन सम तो याम कामगोन सम तौनी अमा सम तोखलकनी ब्लॉकेट अम तोखलकनी बसिदा अखोई जी इकोनॉमी से सोपोसी फजन सो ब्रांड खाली अनांग सखोई डिस्कशन अम दा हाइना टूरिज्म से टूरिज्म की हाइसी मै पैकेज और लाकनमने नोइ मंगानी की सुटी लो लाकने दा बन तौदना मोइ चनिंग हम चलहोद्रे हारगदी मोइदसु अमोइ चनिंग बे फिल्म लेतेबा अदुना हिरम खुनि मत काइथरबसि अखोइ इकोनॉमी जसु काइरे अदि सम हारगा होइ सिदा vegetable योजब कांगुनि गाना हेतोरे ngasi ban yonya dre ban lakna yonya dre ngasi palla ma khidoini hai hangji yonga no selo doi amai to da mangna risi individual level sumange economy akhoi state ki economy sumange adana ban ma blockade gu sidi yari hei to do bani phabni akhoi ato protest black badge nimri khande resident protest omni khande aruga haji akhoi economy sidi disrupt tawdana chathan bas jam phabrai khale तामोदु हजिक एखोय अतो पाउसिंग दाउ पुन्ने छिलगा दाउ खoi लमदम से नुपी अंगांगी मयोक त सथब क्राइम सिंग थिंगदब खoi तोंगान तोंगान मसी ओसो मयाम अमसुंग वॉलंटरी मयाम संगे लग लई दाउ अदु लाइक टीवी दाउ ngarang सो खoi उखुल डिस्ट्रिक्ट ता नुपी अमा खoi थांफम गया अमा याला खालम हेबि थोदोक पाउ अमसु लाइ ngasi पाउसे फोंगनरि दाउ अदु नकल अमरो दाउ खoi कैनौगी थोदोक त बिसेपुर थोदोक त खoi नुपी अमा कैना कथिबि थोदोक त खoi फाजिनगिबे मिoi तरागा मरि खoi जेन थाजिनख्रे अदु अतोप मोगी लेकागी लेबल लोकल क्लब अमसु लोकल वॉलंटरी मयाम मदि हाइबो थोदोक तु इचम चंबा हानबो थोदोक नि मखoi हान परा अमोना मोगी पीरिब दनीदो कोन खिना हंदो पिउ हाइबो हमम सुलाई दाउ सि दाउ पावनि से पुन्ने यक्षिलगा न पिआंग सथेबो क्राइम सिसि हौजि थोरैबो थौसिंग असे कमाय येंबा यागे दाउ सी अखोई याम फत्रबा हाइदा अखोई सिदा अखोई एटीट्यूड सी याम दर नुपी दे हंदने येंबगी पोसे अखोइना अखोइना अमरम हाइरगे अखोइसि नुपीना याम लिंगना लेगा हाइवे मोंग हाइना कथियन नुपीना हमे अरे अखोइगी एजुकेशन लागा नुपीना मांग थाइ गाइसे अदा अखोइना सुम येंगा से सिगी पोसिना एविडेंस हो याब्रा नुपीना लिंग ले गाइसे हाइबो पोसु खना यायबा तसेना हजिकी एजुकेशन याम चाउनो गरम तौरे हाइरो नुपी याम थोगनी hey decision lom dai sakar phamina kan pan phamun do isbo aduna akhoina sum khomila nu sin me mong thom chang ban bi akhoi ma mera pai bi ma si to kan si da akhoi attitude si adum hanan jong thok le re
aduna sigi posi kitan correct on pay aduga kaina kali kai si jam situ wane sum tasena tasi kada wi dong ka tu no kai ma tholi na ka dori no mi law hebam lijari se hanya da ka hebam tule na adu to na ta akhoi chanabi ni akhoi chanabi ro phata ba chanabi ro to khon to bune na ya do thaina akhoi nupi chingba kai chanarmi na nupi chinga de dum nupi lo do ne nupi ji phara ga lo bi ga hebe mo le ya de na nupi pha ba si kidnapping ni rape ni na do ra si ju abduction ni khang de coercion ni khang de line law pa ga ha ji gi example na amon to don bodi ul hold phare ro khul thue ja du ngai ra khoi khoi gi community me am si lai patriarchal community ga tani na pa na ngamba community ga to nei ba aduga adum lai basi khoi gi system jo to economy si gi ma sai na thaina tor mi sina nupa sina se sa ta no tam da hero sa ta nupa sa ta na ba lan tor nupa lan tor ba dum ma na kita mau tha jalan ba haji economy sina thabak ai chamana dore like tam min ga chamana hai min ga di nupi da boss or pusle aduna sigi leveling out si lakhun me thop ne si sa ba aduna sigi suma crime si talk to no da exemplary punishment is big on khale mieng tabi basing mikup amatangi kaina bi tanja lo jage yam thun hanjar ke mieng tadun lebi Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahong kangla bada ngauroi do kana bu lei bi Kangla. Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom adom gi leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba Jewelry. Good quality is our priority. This program is brought to you by Lamjingba Jewelry. Good quality is our priority. mieng tabi basingbu amukan na taram oksiri koi daw makha tarak pasidi koi helan pau cheda koi tongan ba exclusive news oina ma koi pau oina fongi atop pasidi yaw oidaba Manipur police flight thampham dagi furan kheba 9mm gi pistola lobo sinda pithoklam leba koi NI gi sipna phungdok khiba phamni taw koi second hammer gi koi arm court gi hogi chahida koi nongoi myam mangiba around 53 56 wadai muk mangkhiba aduga haiba case da koi elected person phawo chenaram ba ke thodok sing leire taw adu sigi thok se koi NI na koi tongan ba Delhi pangthok koi conference amada koi intelligence ki conference amada phungdok khiba phamni ko tori daw sida koi thok khiba thodok thuji phawo investigation sathari hoji phawo di operation properly dandi bina khon koi court ki wai lejari daw taw smaina koi nongoi mangkhib thok se koi Manipur gi tihasa laibuk thibini laro ganda taw matung thok tunu kai to honing bolege matung thok tunu bu section damne se aduga si case da phadana loisalan ba case da manale mi sing do dandi pi ba chumagri se akhui bodi kan sai hai gi clear verdict madina allegation wada gai na ar se da court ke ruling lag na si dandi pi se har gari chap chana oi se
ꯗꯟꯗꯤ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯊꯣꯛꯇꯅꯕꯒꯤ ꯍꯥꯏꯁꯤꯗ ꯑꯁꯤ ꯆꯦꯟꯅꯔꯝꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯃꯥꯡꯕ ꯍꯥꯏꯁꯤ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ ꯆꯦꯟꯅꯔꯤ ꯍꯥꯏꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯐꯪꯁꯟꯅꯔꯤ ꯃꯌꯥꯝꯁꯨ ꯌꯥꯎꯗꯣꯏꯅ ꯃꯇꯝꯗꯨꯗ ꯗꯤ ꯖꯤ ꯄꯤ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯌꯧꯔꯝꯗꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯤꯅꯣ ꯑꯗꯨꯒꯤ ꯕꯦꯇꯥꯂꯤꯌꯟꯗꯨꯒꯤ ꯀꯃꯥꯟꯗꯔ ꯀꯅꯥꯅꯣ ꯁꯤ ꯃꯌꯥꯝ ꯆꯞ ꯆꯥꯅ ꯌꯦꯡꯉꯒ ꯂꯣꯏꯅ ꯗꯟꯗꯤꯁꯤ ꯃꯔꯤ ꯃꯈꯣꯡ ꯌꯧꯅ ꯁꯣꯏꯍꯜꯂꯝꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯌꯦꯡꯁꯤꯜꯍꯧꯗꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯒꯤ ꯌꯨꯅꯤꯠꯇ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯀꯥꯟꯁꯤꯗ ꯑꯩꯅ ꯏꯟꯚꯣꯜቭ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯊꯣꯛꯏꯗ ꯑꯗ ꯃꯊꯛ ꯐꯥꯎ ꯀꯥꯒꯗꯧꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗꯦꯕ ꯃꯤꯅꯤꯁꯇꯔꯗꯩ ꯍꯧꯔꯒ ꯀꯅꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯁꯤ ꯌꯧꯔꯤꯅꯣ ꯍꯥꯏꯁꯤ ꯇꯛꯈꯠꯇꯅ ꯇꯧꯔꯀꯥꯟꯁꯤꯗ ꯇꯨꯡꯗ ꯊꯣꯛꯍꯜꯂꯣꯏꯗꯣꯏꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯣꯝ ꯄꯥꯏꯕ ꯀꯥꯡꯕꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇ ꯃꯣꯏꯁꯨ ꯂꯥꯏꯕꯜ ꯑꯣꯏꯍꯟꯒꯗꯧꯕꯅꯤ ꯁꯤꯗꯕ ꯇꯥꯃꯣ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯨꯅ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯉꯤ ꯇꯥꯃꯣ ꯆꯥꯎꯈꯠꯄ ꯁꯣꯁꯥꯏꯇꯤꯗ ꯃꯤꯑꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯁꯤ ꯁꯤꯟꯐꯝꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯇꯨꯒꯤ ꯊꯕꯛꯇꯨꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯗꯣ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯕ ꯌꯥꯕ꯭ꯔꯥ ꯑꯃꯁꯨꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯇꯥꯃꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣ ꯀꯩ ꯃꯣꯠ ꯁꯖꯦꯁꯟ ꯄꯤꯅꯤꯡꯕ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯠꯆꯕ ꯏꯁꯥꯅ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯀꯥꯟꯁꯤꯗ ꯗꯤꯒꯅꯤꯇꯤ ꯑꯣꯐ ꯂꯦꯕꯔꯁꯨ ꯃꯌꯥꯝ ꯂꯣꯏ ꯔꯦꯁꯄꯦꯛ ꯇꯧꯅꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯒꯗꯧꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕꯅꯤꯅ ꯄ꯭ꯂꯥꯅꯤꯡ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯊꯛꯇꯤ ꯊꯥꯗꯔꯛꯄ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤꯅꯕ ꯁꯤ ꯇꯣꯂꯣꯞ ꯈꯦꯠꯅꯕꯒꯤ ꯄꯣꯠ ꯂꯥꯛꯑꯦ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯍꯧꯔꯒꯗꯤ ꯇꯣꯂꯣꯞ ꯆꯥꯎꯔꯦ ꯁꯔꯀꯥꯔ ꯊꯕꯛ ꯐꯪꯍꯧꯔꯒ ꯈꯤꯇꯪ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯐꯪꯉꯗꯤ ꯈꯤꯇꯪ ꯄꯤꯛꯊꯔꯦ ꯑꯗꯩ ꯁꯔꯀꯥꯔ ꯊꯕꯛ ꯐꯪꯍꯧꯗꯕ ꯀꯥꯡꯕꯨꯅ ꯃꯥꯒꯤ ꯑꯗꯨꯝ ꯏꯔꯥꯛꯅꯕꯗꯨꯅ ꯉꯝꯅꯕ ꯇꯧꯅꯕꯁꯤꯗ ꯇꯣꯂꯣꯞꯁꯨ ꯆꯥꯎ ꯉꯝꯗ꯭ꯔꯦ ꯑꯦꯚꯔꯦꯖ ꯑꯣꯏꯅꯀꯣ ꯈꯔ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯈꯔ ꯍꯣꯁꯄꯤꯇꯥꯜ ꯇꯧꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯄꯩꯁꯥ ꯈꯔ ꯄꯥꯏꯅꯕ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯗꯗꯤ ꯇꯁꯦꯡꯅ ꯁꯔꯀꯥꯔꯒꯤ ꯇꯣꯂꯣꯞꯀꯨꯝꯕ ꯃꯦꯠꯆ ꯇꯧ ꯉꯝꯗ꯭ꯔꯦꯅ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯒꯤꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯐꯥꯎꯕ ꯑꯁꯣꯝꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯖꯥ ꯑꯃꯅ ꯂꯨꯄꯥ ꯂꯥꯛ ꯑꯅꯤ ꯆꯥ ꯀꯥꯟꯁꯤꯗ ꯁꯣꯝꯗ ꯑꯩꯈꯣꯏ ꯈꯕꯔꯒꯤ ꯑꯦꯗꯤꯇꯔ ꯑꯃꯒꯤꯁꯨ ꯑꯗꯨ ꯂꯥꯛ ꯑꯅꯤ ꯂꯥꯛ ꯐꯥꯎ ꯌꯧꯅ ꯆꯥꯔꯝꯃꯣꯏ 50,000 ꯀꯥ ꯃꯩ ꯌꯧꯔꯝꯃꯒꯁꯨ ꯌꯥꯝ ꯄꯤꯛꯅ ꯂꯩꯈ꯭ꯔꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯅꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃ ꯁꯔꯀꯥꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯐꯪꯉꯤ ꯇꯣꯂꯣꯞꯇꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯐꯪꯕꯒꯤ ꯃꯑꯣꯡ ꯂꯥꯛꯇꯣꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯗꯤꯁꯄꯦꯔꯤꯇꯤ ꯆꯥꯎꯅ ꯂꯩꯍꯜꯂꯤꯁꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯂꯥꯅꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯖꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯚꯦꯂ꯭ꯌꯨꯗ ꯇꯧꯕ ꯄꯤꯕ ꯔꯤꯃꯨꯅꯔꯦꯁꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯒꯗꯤ ꯁꯔꯀꯥꯔꯒꯤ ꯇꯣꯂꯣꯞ ꯆꯥꯔꯤ ꯃꯌꯥꯝꯁꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯆꯥꯅꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯅꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯆꯥꯅꯩꯁꯤ ꯆꯞ ꯃꯥꯟꯅꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯆꯥꯡ ꯑꯃ ꯃꯥꯟꯅꯕꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁా ꯐꯪꯅꯔꯒꯗꯤ ꯁꯔꯀꯥꯔꯒꯤꯗꯅ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯄꯩꯁా ꯐꯪꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦ ꯁꯣꯝꯗ ꯊꯕꯛ ꯌꯥꯝ ꯋꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯧꯔꯒ ꯇꯣꯂꯣꯞꯁꯤ ꯌꯧ ꯉꯝꯗ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤ ꯗꯤꯁꯄꯦꯔꯤꯇꯤꯁꯤ ꯀꯣꯛꯍꯟꯕꯅꯦ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯌꯥꯗꯤ ꯌꯥꯔꯔꯣꯏ ꯇꯁꯦꯡꯅ ꯀꯩꯅꯣꯁꯦ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯔꯦꯚꯣꯂꯨꯁꯟ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯀꯥꯟꯁꯤꯗꯗꯤ ꯏꯁꯨꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯦꯕ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯣꯂꯣꯞꯀꯤ ꯗꯤꯁꯄꯦꯔꯤꯇꯤ ꯃꯌꯥꯝꯁꯤ ꯀꯣꯛꯍꯟꯗꯣꯏꯅꯣ ꯃꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯔꯀꯥꯔ ꯊꯕꯛ ꯇꯥꯟꯅꯔꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯁꯔꯀꯥꯔ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯪꯕꯒꯤ ꯃꯑꯣꯡ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯁꯤ ꯅꯩꯅꯕꯁꯤꯗ ꯑꯟꯁꯔꯁꯤ ꯊꯣꯛꯂꯒꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯌꯥꯔꯔꯣꯏꯕ ꯁꯨꯝ ꯑꯃ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯊꯨꯒꯥꯏꯔꯒ ꯇꯧꯗꯧꯕꯅꯤꯅ ꯊꯨꯒꯥꯏꯁꯨ ꯉꯝꯃꯔꯣꯏꯗꯧꯕ ꯑꯗꯨꯅ ꯁꯤ ꯃꯅꯨꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯣꯠꯅꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯣꯏꯅ ꯅꯩꯅꯕꯅ ꯈꯤꯇꯪ ꯑꯥꯔꯊ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯥꯟꯅꯔꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯖꯈ꯭ꯔꯦ ꯁꯤꯒ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯁꯨꯡꯄꯨꯟ ꯄꯨꯟ ꯌꯥꯔꯣꯏ ꯃꯥꯟꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯍꯥꯟꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯒ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯖ ꯁ꯭ꯇꯦꯟꯗꯔꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝ ꯍꯥꯏꯔꯒ ꯀꯩꯅꯣꯒꯤ ꯖꯔꯅꯦꯂꯤꯁꯀꯤꯁꯨ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯋꯦꯖ ꯀꯃꯤꯁꯟ ꯊꯣꯛꯂꯛꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯀꯥꯔꯒꯤꯁꯨ ꯊꯣꯛꯏ ꯁꯔꯀꯥꯔꯒꯤ ꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯅꯤꯃꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯗꯤ ꯊꯝꯗ ꯌꯥꯔꯣꯏ ꯁꯨꯝ ꯂꯨꯄꯥꯁꯤ 10,000 ꯍꯥꯏꯔꯣꯅꯦ 10,000 ꯍꯦꯟꯅ ꯇꯥꯛꯄꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒ 5,000 ꯍꯦꯟꯅ ꯇꯥꯛꯄꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯤꯇꯪ ꯃꯌꯥꯝꯁꯤ ꯋꯦꯖ ꯁ꯭ꯇꯦꯟꯗꯔꯠ ꯑꯃ ꯁꯔꯀꯥꯔ ꯃꯥꯟꯅ ꯉꯝꯗ꯭ꯔ ꯐꯥꯎꯗꯁꯨ ꯈꯤꯇꯪ ꯐꯥꯎꯗ ꯌꯥꯅꯕꯒꯤ ꯑꯗꯨꯝꯕꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯑꯩꯈꯣꯏ ꯆꯍꯤ 100 ꯁꯨꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏ ꯈꯨꯜꯁꯤꯡꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯔꯁꯤꯡ ꯌꯨꯡꯉꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯔꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯥꯏꯔꯛꯄ ꯌꯥꯕ ꯑꯃꯁꯨꯡ ꯂꯩꯉꯥꯛꯇ ꯀꯥꯏꯔꯛꯄ ꯌꯥꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯔ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯕ ꯋꯥꯐꯝ ꯂꯩꯉꯥꯛꯇꯒꯤ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯈꯨꯟꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯔꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯅ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯔꯁꯤꯡꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯗ ꯁꯤꯗ ꯍꯧꯖꯤꯛ
ꯒꯔꯃꯦꯟꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯧꯔꯤꯕꯁꯤꯅ ꯀꯩꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯁꯤꯡ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯡꯗꯣ ꯃꯤꯌꯥꯝꯅ ꯂꯩ ꯇꯥꯃꯣ ꯁꯤꯗ ꯀꯩ ꯃꯣꯠ ꯊꯝꯕꯤꯅꯤꯡꯒꯦ ꯁꯤꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯤꯁꯨ ꯀꯔꯤꯅꯣ ꯆꯥꯟꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯏꯔꯤꯁꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯔꯤꯁꯨ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯜꯂꯒ ꯁꯤꯐꯥꯎ ꯌꯥꯅꯕ ꯄꯨꯔꯛꯄ ꯐꯩ ꯁꯤꯐꯥꯎꯗꯤ ꯌꯥꯏ ꯁꯤꯐꯥꯎꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯝꯅ ꯍꯥꯏꯔꯒ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯟ ꯁꯣꯛꯅꯒꯗꯧꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯍꯥꯏꯕ ꯑꯃ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤꯝ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯥꯛ ꯑꯃꯗ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯌꯥꯕꯗꯤ ꯁꯣꯛꯅꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯃꯗ ꯁꯣꯛꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯒ ꯃꯩꯇꯩꯅ ꯀꯩꯅꯣ ꯏꯕꯗ ꯀꯥꯡꯕꯨ ꯁꯥꯎꯗ ꯑꯣꯏꯔꯦ ꯍꯥꯏꯔꯗꯤ ꯁꯤꯁꯨ ꯌꯥꯜꯂꯣꯏꯗꯧꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯎꯕꯁꯤꯗ ꯔꯤꯖꯅꯦꯕꯜ ꯁꯥꯎꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯟꯔꯤꯖꯅꯦꯕꯂꯤ ꯁꯥꯎꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏꯗꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯃꯟꯗꯦꯅ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯔꯤꯖꯅꯦꯕꯂꯤ ꯁꯥꯎꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯁꯣꯛꯑꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯪꯉꯝꯃꯒꯗꯤ ꯁꯤ ꯇꯣꯟ ꯗꯥꯎꯟ ꯇꯧ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁ ꯄ꯭ꯔꯗꯤꯞ ꯄꯟꯖꯧꯕꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯚꯣꯏꯁꯇ ꯑꯩꯈꯣই ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨꯁꯨ ꯇꯣꯝ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯅ ꯄꯤꯅꯕꯤꯁꯤ